अहानबा मक्तदा डायमंड टीवी चैनल मिजेंग ताबिरिबसिंगबु निर्मला थांजमना तराम नौजरी हौजिक लांथोकसरी असिगी मतमतंगी वाफम सना लेबागदगी लौगतजबा एडिटोरियल कलमदगी मणिपुरदा नुपी हालकपा लौगदब थौदांग लौगदब थबकसिंग करिनो खंगदो निंगसिंग बथोकत्रबा मतमदगी हौना मणिपुरदा अपिकपा फुरुक कयामरुम खुंदादुना लेरई लेंगा की रेकोता कंगलु कुंट्रागा मरी ले हाइना फुंगदोई ngalingay matamda furupsing asi amaga punsinnaramde tongan ba ningthau panaduna apik palam kanaraga lerami maitai gisu salai taret haibadi mangang luwang kuman angom moirang khangan ba masung sarang leisang them hairibusing asi tongan ba kanglup oina lerami kaina thangda haibadi mitai ningthauna mayam asi laksilawtung da maitai furupta lainamak dilan khibani asumna apik pa ningthau pan ba kanglup furupsing asi punsin khiba matamda athauba kayagi mangak kakhrabani madawasumna haukiba hauji aikhoina leminariba naga amaga natragana kuki haibasi furup nate makoi organization amani naga gi organization da punana ba nation im na angamba thakta honaki hauji fauba apik pa kanglup kaya naga da tingadabani haiduna campaign tawba leppa leitre Matawasumna kuki haibasida tokhai ba akan athau kayagi chada nauda sing punsillaga semlakhibani haujikti naga su kuki su furup oina miyamna masakhang narakle akhang ahisingna phongnarakpa lairik singda kuki haibasi old kuki amasung new kuki haina kanglup ani thokna khaidok narami old kuki da aimol chiru koireng kom purum anal lamkang moyon monsang gangte baifai haibasing asi khangnai aduga new kuki dana simte paite jau mar amasung thadau bu khangnai saitharol kumbaba gi matung ina kuki sing asi kumja lising amaga chatre ki yangkhai ga mapan dagina humphuni thoi lising amaga chatre ka marfu humdoi mabudraga nipan haibadi maidingu baiga chandragi matamda changlakpa hauki haina report tawi aduga atai chin mijo furuki miyoi kangbu amana maidingu chandrakritina panba matam lising amaga cham nipan humfuga humdoida nursing na panba matamda manipur da changlakhibani haina lawi maram aduna kuki furup sing asi manipuri macha oijaraga su makhoi manipur gi yelahumi oina launade naga furuki ichil naw sing asidi yelahungai dagi homin kaminarakpa leminarakpa yelahumi singni Manipur da hauzik sin kuki mizo furuki miyoi singa mitaigi marakta sathina imunai mutanaba hana sunabagi thaudok ama thokle irang asida miyoi chamagi yangkhai hena sikre yum lising manga ga sumna yangkhai homdo hena mai thaduna manghankre adubo landi karamba matamda loigani haiba khangdre matam asida handakta maring nupi ama miyoi kharana faraba tungda nongmaina kaptana hatkibagi thaudok ama thokre Taudok adu maikai kayadagi condemn tawrakle nagagi apex body ama oiriba United Naga Council na mihat aduda January basing cherak piu haiduna ngasi numit chupa ama chingi mafum pumnawakta ban kaukhre pung nifugani pangi matam thaduna taudok sing aduda chenabasing masak taknanaba demand tawkhre Police na suwathok asida chenabani haiba nupi mga nupa mari punna miyoi mapan phakre Nupi adubu puthok pusin taubada sizinaba car ama hatpada sizinaba 303 rifle ama 9mm gi pistol ama amasung nongmai maru khara su phagatkre tampakta lairiba civil society organization kayana su mihut adu yamna kanna yaningdaba phongdokre oirakliba fibam asina manipur da hauzik changsiliba manipur gi apunbagi saktam ngaknanaba manipur gi lamkhai kananaba amasung mitai kanana bagi khongjang asida chauna apanba tholakadra haibagi chingnaba faurakle asigunba tanfamda mapung oina mitai singna hauzik jangsiliba khongjang sing asi karino haiba ama munna khangminaba sangi khongjang asigi pandam phangnana ba honabada marupna kanano yeknabana kanano haibasu khangadabani madunatana wakhal mapung phadana nupi angang phauba yengbidaba khut tharak pataragadi malengi miyamna aikhoibu kari haigani hauzik jangsiliba khongjang asidi mi lak halaga
mai pakadaba leite masidi chumna aikhoigi lamda leiriba narco terrorist sing takthokpani Manipur gi apunbagi saktam ngakpa matam chupagi oina aikhoigi ngamkhai kaihandana thamba amasung mitei haiba furup asi kaidongnungdasu mutlaroi haibadudi India gi government ki thausilda leibanina makhoidasu taksinbagi tangai fadaba lei matang asida panjaningba wafamdi aikhoi thabak ama toromdaida Janing tana kanthasi amaromda naga furuk ki isilinau singnasu asigumba tanfamda hektamak haksinba warep lauroidabani jathariba lan asida asoiba aranba yaurakadaba sing aduda naga furuk sing isilinau singna hektamak tongsillaga issue ama ohenjaningde soknariba lan asi nagaga mitaigagi conflict natte khangbiu masini masigi matamgi Wapham makha tarakpada rasifal ngasigi rasifal amu mayam puna taminasi mes rasi nasak naral saukhotnaba khuzau thaba yagani miyam na tengbang bigani wakhal thokani muknaba yadaba mina usittabadi lei leisa pakhang singi oina laibak fagani brisrasi pairaki lausing chawgani marup mapang loina bada kanaba fangani mina lakshaba sungamloi asauba khut chawbadi yadre leisa pakhang singi oina laibak leite Mitun rasi laibak fai wakal nungai jai afaba lausing fudok pangamgani nathak thongbagadi yetnaba chin yanglaga mangbadi liai lesha pakhang singi oina ningba thongani karkarasi miyam marup miyam loinaba ngasi su kanagani palamba lan fangjabagi nungai ba laigani wakal chawthu tungda oijaba fangani lesha pakhang singi oina mari fari Singharasi pairaki lausing watli khoirang khoisau balai anam tana thawyam puganu ningbadumak pangbadi yagani michang hengat kani leisa pakhang singi oina taptharabadi laibak fagani kanyarasi laibak favana aning bathabak laina pangani fingbadu phatharabadi nungsathiba ngakthokani kai khumnaba fangani yenaba farani leisa pakhang singi oina laibak farani Tularasi thi humbakanba mitop tadi cheksinba apha apungi thabakta maram chadana thauna fudok tabana yaifagani landa lalunu leisa pakhang singi oina miwa thajaganu Brisik rasi khalludaba kanaba fangani marup mapanga thau pangminaba fai anam tanbadi nathak thongbaga muknagani hena asa tawganu leisa pakhang singi oina nungsibana chale Dhanu rasi lam khudingda afaba mahai fangani wakhal leina thauna fudokna thau pangba ngamgani ngangbu sakpa poram sinba thoinal haigani leisa pakhang singi oina ningba mapa chagani makarasi khurau thangba nathak thongbana chaibiba yaba lausing fudokpa waba leirabasu laibak fabana oijabadi fangani yunggi watau leisa pakhang singi oina ningjaba thongani Kumbarasi matam mangbana hengani yaka yengna thaupangu wakhal nungaiba pokpasu leigani arapagi miga mateng launaba yagani leisa pakhang singi oina waraunagani tapthakho aroibada minarasi nolungna chacharaba irang pudraba hanthaba loinadrabadi mangba leiroi anoba thabak pangbalui nathak thongbagi watamaktaw leisa pakhang singi oina laibak leite Masini ngasi pujaragli matam Wapham amadi rasifal ngasi YouTube live streaming da Laibiri ba pumnamak haningai leitana thagat pa phongdok sari king track thagat chari thank you ngasi live streaming da laibiri ba amadi Icecom cable network ti yangbiri ba singwasu haningai leitana thagat pa phongdok sari amuka hana nyamla thangjamna khurumjari